ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯤꯡꯅꯨꯡꯗꯨꯒꯤ ꯍꯨꯔꯥꯟꯕ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯆꯤꯡꯅꯨꯡꯗꯨꯒꯤ ꯍꯨꯔꯥꯟꯕ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯕꯩꯒꯣ, ꯃꯥꯏꯅꯧ, ꯅꯥꯗꯨ, ꯈꯣꯝꯕ ꯑꯃꯗꯤ ꯌꯥꯏꯕꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕ 5 ꯑꯁꯦ ꯑꯊꯥꯞꯄ ꯆꯤꯡꯅꯨꯡ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯊꯧꯗꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ 5 ꯑꯗꯣ ꯄꯨꯟꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕ ꯆꯤꯡꯅꯨꯡ ꯑꯗꯣ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯆꯤꯡꯅꯨꯡ ꯑꯗꯣ ꯌꯧꯁꯤꯜꯂꯛꯄꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯝꯕꯁꯤꯡ ꯑꯗꯣ ꯄꯨꯡꯀꯣꯛ ꯀꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ 5 ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅꯁꯨ ꯇꯔꯥꯝ ꯃꯈꯣꯏꯕꯨ ꯑꯣꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯆꯥꯎꯔꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯍꯩꯂꯣꯏꯁꯪ ꯑꯃ ꯁꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯂꯦꯛꯐꯝ ꯆꯥꯐꯝꯁꯤꯡ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯕ ꯌꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡꯒꯤ ꯃꯍꯩꯂꯣꯏꯁꯪ ꯑꯃ ꯁꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯂꯥꯛꯂꯗꯨꯅ ꯃꯐꯝ ꯑꯗꯣ ꯌꯦꯡꯂꯔꯤ꯫ ꯃꯐꯝ ꯑꯗꯣ ꯁꯤꯗꯒꯤꯅ ꯁꯤꯐꯥꯎ ꯑꯣꯏꯕ, ꯁ꯭ꯋꯥꯏꯐꯥꯎ ꯄꯥꯛꯄ, ꯁ꯭ꯋꯥꯏꯐꯥꯎ ꯁꯥꯡꯕ ꯍꯥꯏꯗꯨꯅ ꯆꯩ ꯌꯨꯡꯗꯨꯅ ꯅꯥꯞ ꯑꯣꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯌꯨꯡꯒꯗꯧꯔꯤꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯒꯗꯧꯔꯤꯕ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯛꯊꯠꯄ ꯂꯦꯟꯊꯠꯄ ꯑꯃꯗꯤ ꯑꯔꯥꯝꯗꯥꯅ ꯇꯧꯗꯨꯅ ꯅꯥꯟꯊꯣꯛꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅꯃꯈꯣꯏ ꯃꯃꯥꯟꯅꯕ 5 ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯌꯥꯝꯅ ꯊꯨꯅ ꯃꯍꯩꯂꯣꯏꯁꯪ ꯑꯗꯨꯕꯨ ꯁꯥꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕ, ꯊꯕꯛ ꯁꯨꯕꯗ ꯍꯣꯔꯦꯟ ꯍꯌꯦꯡ ꯉꯥꯏꯗꯕ ꯑꯗꯨꯗ ꯃꯌꯥꯝꯅꯁꯨ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯗ ꯄꯥꯝꯗ ꯄꯥꯟꯕ ꯃꯥꯏꯔꯦꯟ, ꯄꯥꯟꯅꯆꯤꯡꯕ ꯃꯈꯣꯏꯒꯤ ꯆꯥꯅꯅꯕꯒꯤꯗꯃꯛ ꯑꯗꯨꯃꯛ ꯄꯤꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯁꯤ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯁꯥꯒꯠꯂꯤꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯄꯨꯡꯂꯣꯏ ꯂꯣꯏꯕꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒ ꯇꯞꯅ ꯃꯈꯣꯏ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯅ ꯂꯣꯏꯅꯔꯛꯂꯕꯅꯤꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯑꯄꯦꯟ ꯄꯦꯟꯗ, ꯑꯄꯥꯝ ꯄꯥꯝꯗ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯈꯔ ꯈꯪꯂꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ 5 ꯑꯗꯨꯁꯨ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯕ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯗ꯭ꯔꯣ ꯇꯧꯕꯗꯒꯤ ꯀꯥ ꯍꯦꯟꯅ ꯅꯛꯁꯟꯅꯕ ꯃꯔꯤ ꯊꯝꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯏꯀꯣꯏ ꯀꯣꯏꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯠꯇꯣ ꯃꯈꯣꯏ ꯃꯃꯥꯟꯅꯕ 5 ꯕꯩꯒꯣ, ꯃꯥꯏꯅꯧ, ꯅꯥꯗꯨ ꯑꯃꯗꯤ ꯈꯣꯝꯕ, ꯌꯥꯏꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯑꯍꯜ ꯈꯔ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯕ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯅꯍꯥꯟꯋꯥꯏ ꯂꯥꯏ ꯇꯤꯟꯒꯤ ꯃꯐꯝꯒ ꯑꯣꯏꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯂꯥꯛꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯑꯣꯏꯗꯦ, ꯃꯐꯝ ꯑꯁꯤ ꯍꯥꯟꯅꯅ ꯂꯝꯄꯥꯛ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯝꯄꯥꯛ ꯑꯁꯤꯗ ꯀꯅꯥꯁꯨ ꯁꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯑꯆꯧꯕ ꯑꯄꯥꯛꯄ ꯂꯝꯄꯥꯛ ꯑꯃ ꯁꯥꯈꯤꯕꯗꯒꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯀꯥꯡ ꯈꯛꯇꯪ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯃꯌꯥꯝꯅ ꯃꯁꯤꯗ ꯁ꯭ꯀꯨꯜ ꯂꯣꯏꯁꯪ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯊꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯈꯨꯗꯣꯡ ꯆꯥꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯩꯂꯣꯏꯁꯪ ꯇꯝꯐꯝ ꯑꯁꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯁꯤꯟ ꯂꯥꯡꯕ ꯍꯧꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯕꯩꯒꯣ, ꯃꯥꯏꯅꯧ, ꯅꯥꯗꯨ, ꯈꯣꯝꯕ ꯑꯃꯗꯤ ꯌꯥꯏꯕꯨ ꯃꯈꯣꯏ 5ꯅ "ꯑꯗꯨꯗꯤ
School asiki sabagi paisadi khunjasingna khaigatnaraga pire. Adumna hairakpada lairiba halsing adugi maraktagi amana hoi khunjasingdagi khajik su khaigatnare. Aduga aikhoigi hanadagi hauna leijaba fan kharanasu masidaisida mateng pangsinduna semlibani. Adumna hairakpada baigona karino fan haibabo karaidagi lakpa fanno haiduna hangi. Matamaduta lairiba halsing aduna makoigidi ayaba matamda meeting tauba wa khanabagi church ta kabada church adugi matai amada aikhoigi yamlaba sana lupa paisa singado tungsinduna thami aduga lekai khul asigi oina awana tarlaba matamda madudagi lokthok mateng pangi aduga hayengwai amu aikhoina punsillaga amu tungsingadoribani adumna hairakpada baigona o asigi sauraba church asigi manungta adugumlaba yamlaba sana lupa paisasing mafam masa thammi haiba adumna hairakpada lairiba halsing aduna hoi thammi haiduna khumi matamaduda baigona o adu werabadi madugi yamlaba sana lupa paisasing adudi karana sangbage haiduna hangi minaga muhuran khidana hairakpada lairiba hal aduna karana sumatubu huran binanaba me leiti madubu huraliba mi adudi soidani isorna chairak pirakani hairi asomna wariotai khara sanaraba matungda haujikti ahalsing adusu satkri ahalsing aduna chatkraba matung baigo wakhal chat kaya ama khanba horakli makoigi laisang asita paisa nungsa lai hairibasibu kaya muk yamna laiba jatno haiduna wakhan khalakli matamaduda baigona lairiba makoig mamanaba singduda hairi ai moigi asige laisang asida paisa nungsa mayama lai hairibasibu lupa kaya muka leiba jano matam maduda mainona khulgi khunja mayam punsallaga thamakpanina kharadi adumak jamlamlagani siki anagi wadi waramloi sana lupa su palli sana lupa ga se yam leungdaba mali huran basu sangdi haigum tawi ngai khon he masigi sana lupa mayama si hura laga ikhoi yumda hankrasiro adumna hairakpada khombana taning de hey ari embada mi siba yabuwa karigumba pharadi bungo hingbage waliti adumna hairakpada baigona hoi apamgu singasidi loksing leina hura gatabani ne loksing leitana hura labati awana tabata bani adumna hairakpada yaibuna kadabada mi ki mapot maran hura laga nungai bagi wakhangdo thara thado asumna phagi wai joga yo hairaga thabak atumak suri adubu baigodi tasengnomaki laisang adugi manuga leiba sana lupa singadu tasengno hura lagi haiduna lepli masidagi di baigona leiriba manaba singadu ta hauja mahagna pot ado huransi aduga pot ado hurala matungda matau karamna aikhoina mafam masidagi chatkigani amadi mokhoina su kamdongna khangloidage haiba mafam baigona hairi baigona hariba mafam ado makhoi mamanaba mari adu sungya yaramdi masigi matung nongma numidangi matamni numito nongsu yamna kan suba numini nongge subani na baigogi mamannaba mariado yamna nungaina tumduna leiribani khulgi khunja singadusu yamna nungaina tumli numidanga thengba aduta baigo makutta mayama pairaduna para khul adugi leiriba laisang adonta lakli asumna laisang oriba church aduda laklaga baigona akoi baduda koyeng jingamlaga afamaduda changkhiba yaba koithi thirai asomna thirakpada laisang adugi mathak orapna ahoba ama phalibadu urukpadagi ahobaduda changlage khanduna baigo ahobaduda mahak changakli asomna mahana changlaga kadai jaga dono mukhoina sana lupa mayama ma thammi haibasibo haiduna koithi thiri asomna mahana phana kuina thirabasu phangba kawba leite holado hihang hangi yamnasu chauri masidagidi baigodo mapanda amuk thorakle aduduga mahakna mahaki mamanabasing aduna tumliba jaga adutta parap laktuna mahaksu tumki mathangi nongalakpa adutta ngahangi ahalsing adusu nong tarbarina thabak leblagatra haiduna mokhuisu lakli hariba ahalsing se nongmagi ngaiha kawarabasu adumak jorklamlibani haujikti makoina sengbat sagatliba mahailoisang adusu mathak kuptuna jinga khanjinkhibadagidi
ꯃꯈꯥꯗꯤ ꯆꯣꯠꯇ꯭ꯔꯤ ꯑꯗꯨꯅ ꯊꯕꯛ ꯁꯨꯕꯗꯤ ꯑꯗꯨꯃꯛ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯅꯨꯡꯗ ꯊꯕꯛ ꯁꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯩꯒꯣꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯂꯩꯔꯤꯌꯦ ꯏꯄꯜꯁꯤꯡ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯉꯛꯂꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯕꯩꯒꯣꯅ ꯌꯥꯝꯅ ꯅꯥꯀꯣꯏꯅꯅ ꯑꯃꯗꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯗꯨꯅ ꯍꯪꯂꯤ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯃꯇꯧ ꯀꯔꯝꯅ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯠꯂꯤꯕꯅꯣ ꯂꯩꯅꯨꯡꯗ ꯐꯨꯝꯂꯒ ꯊꯝꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯥꯗ ꯀꯗꯥꯏꯗꯅꯣ ꯊꯝꯂꯤꯕꯗꯨꯕꯣ ꯐꯛꯂꯥꯡꯗ ꯍꯣꯒꯥꯏꯔꯒ ꯊꯝꯂꯤꯕꯔꯥ ꯀꯔꯤꯒꯨꯝꯕꯗꯅꯦ ꯎꯆꯤꯅꯒ ꯀꯔꯤꯅꯒ ꯁꯣꯛꯇꯅꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯏꯆꯝ ꯆꯝꯅ ꯏꯐ ꯐꯅ ꯈꯟꯗꯣꯛꯂꯗꯨꯅ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯗꯨꯗꯤ ꯁꯨꯞꯅꯈꯛꯀꯤ ꯆꯥꯎꯔꯕ ꯀꯥ ꯑꯆꯧꯕ ꯑꯃꯈꯛꯇꯒꯤ ꯋꯥꯅꯤ ꯃꯗꯨꯒꯤ ꯃꯅꯨꯡ ꯑꯣꯏꯔꯞꯅ ꯀꯥ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯗ ꯊꯝꯂꯤꯕꯅꯤ ꯑꯗꯨꯅ ꯎꯆꯤꯅꯒ ꯀꯔꯤꯅꯒ ꯁꯣꯛꯄ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯃꯗꯨꯗ ꯀꯛꯆꯤꯡ ꯐꯥꯎꯕ ꯆꯪꯕ ꯉꯝꯗꯅꯕ ꯆꯦꯛꯁꯤꯟꯅ ꯁꯦꯝꯈ꯭ꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯩꯒꯣꯅ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯎꯆꯤꯒꯤ ꯀꯔꯤꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ ꯎꯆꯤ ꯐꯅꯅꯕ ꯍꯤꯗꯥꯛ ꯇꯤꯟ ꯀꯥꯡ ꯑꯃꯗ ꯆꯪꯕ ꯉꯝꯗꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯩ ꯃꯃꯤꯡ ꯈꯪꯖꯩ ꯑꯗꯨ ꯑꯃꯨꯛꯇꯪ ꯂꯥꯏꯁꯪꯒꯤ ꯑꯀꯣꯏꯕꯗ ꯆꯥꯏꯊꯣꯛꯂꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯒꯗꯧꯔꯤꯕꯅꯤ ꯂꯤꯟ ꯀꯥꯡꯁꯨ ꯆꯪꯕ ꯉꯝꯂꯔꯣꯏ ꯂꯝ ꯇꯨꯁꯨ ꯅꯥꯜꯂꯅꯤ ꯑꯁꯨꯝꯅ ꯕꯩꯒꯣꯅ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯪꯍꯟꯗꯅ ꯊꯦꯝꯗꯨꯅ ꯅꯧꯗꯨꯅ ꯅꯨꯀꯦꯝ ꯍꯥꯏꯒꯦꯝ ꯇꯧꯗꯨꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯗꯨꯅ ꯈꯪꯕ ꯌꯥꯕ ꯈꯪꯇꯣꯛꯂꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯕꯩꯒꯣ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯉꯁꯥꯏ ꯑꯍꯜꯁꯤꯡꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯅꯥꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯗꯥꯏꯗꯅꯣ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯂꯩ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯆꯥꯎꯔꯕ ꯑꯉꯥꯡꯕ ꯐꯤ ꯑꯃꯅ ꯈꯟꯖꯤꯟꯗꯨꯅ ꯊꯝꯕ ꯊꯣꯡ ꯑꯃ ꯊꯦꯡꯅꯔꯤ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯣ ꯁꯣ ꯆꯦꯖꯠ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯕꯩꯒꯣꯅ ꯃꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ ꯁꯣ ꯑꯁꯤ ꯑꯩꯅ ꯐꯛꯀꯥꯏꯔꯨꯔꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯌꯦꯡ ꯃꯈꯣꯏꯅ ꯈꯪꯅꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯒ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯤ ꯑꯁꯨꯝꯅ ꯕꯩꯒꯣ ꯊꯝꯐꯝ ꯈꯪꯂꯕꯗꯨꯗꯗꯤ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ ꯍꯧꯒꯠꯂꯤ ꯅꯣꯏꯕꯣ ꯋꯥ ꯑꯔꯨꯕ ꯑꯃ ꯇꯥꯟꯅꯁꯤꯅꯦ ꯑꯗꯨꯝꯅ ꯕꯩꯒꯣꯅ ꯃꯊꯪ ꯍꯧꯗꯣꯔꯛꯄꯗꯨꯗ ꯃꯌꯥꯝꯁꯤꯡ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯩꯒꯣꯅ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯗ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯂꯩꯐꯝ ꯈꯪꯒꯅꯤ ꯑꯩꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯣ ꯈꯪꯂꯦ ꯑꯗꯨꯅ ꯅꯈꯣꯏ ꯊꯧꯔꯥꯡ ꯇꯧꯔꯣ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯃꯄꯥꯟꯗ ꯁꯨꯝ ꯍꯣꯟꯗꯣꯔꯛꯀꯦ ꯑꯗꯨꯒ ꯅꯣꯏꯅ ꯆꯦꯛꯁꯤꯟꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯑꯩꯅ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯄꯨꯗꯨꯅ ꯆꯠꯈꯤꯒꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯅꯈꯣꯏ ꯄꯨꯟꯅ ꯍꯜꯂꯛꯂꯣ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯆꯤꯡꯅꯔꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯑꯩꯈꯣꯏꯗꯤ ꯌꯥꯎꯕ ꯉꯝꯖꯔꯣꯏ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯕꯩꯒꯣꯅ ꯅꯈꯣꯏ ꯌꯥꯎꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯇꯦꯡꯗꯤ ꯈꯔ ꯄꯥꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯩꯒꯣꯅ ꯅꯝꯗꯨꯅ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯕꯩꯒꯣ ꯍꯥꯏꯕꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯩꯒꯣꯅ ꯉꯔꯪ ꯆꯠꯂꯕꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯂꯒꯅꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯆꯠꯅꯅꯕ ꯍꯥꯏꯔꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯂꯥꯏꯁꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯕꯩꯒꯣ ꯑꯍꯣꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝ ꯑꯃꯅ ꯁꯣ ꯂꯣꯟꯗꯨꯅ ꯊꯝꯂꯤꯕ ꯊꯣꯡ ꯑꯗꯨꯕꯨ ꯐꯛꯀꯥꯏꯈ꯭ꯔꯤ ꯑꯁꯨꯝꯅ ꯐꯛꯀꯥꯏꯔꯕ ꯃꯇꯨꯡꯗ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯎꯄꯨ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯍꯥꯏꯒꯠꯇꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯃꯗꯤ ꯁꯅꯥꯁꯤꯡ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯔꯨꯕ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯂꯤꯕꯅꯤ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯕꯩꯒꯣꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯑꯆꯧꯕ ꯕꯣꯔꯥ ꯑꯃꯗ ꯃꯍꯥꯛꯅ ꯄꯨꯟꯅ ꯍꯥꯞꯆꯜꯂꯤ ꯕꯣꯔꯥ ꯑꯗꯣ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯕꯣꯔꯥ ꯑꯗꯨꯗ ꯍꯥꯞꯆꯜꯂꯛꯂꯕꯗꯗꯤ ꯕꯣꯔꯥ ꯑꯗꯣ ꯂꯨꯝ ꯂꯥꯎꯔꯤ
ꯃꯍꯥꯛꯅ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯩꯒꯣꯅ ꯈꯪꯂꯤ ꯁꯅꯥꯂꯨꯄꯥꯁꯤꯡ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯤ, ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠ ꯉꯥꯛꯇꯅꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯩꯁꯥꯗ ꯑꯣꯟꯊꯣꯛꯂꯕꯗꯤ ꯌꯥꯝꯂꯒꯅꯤ, ꯑꯗꯨꯒ ꯄꯩꯁꯥꯁꯤꯡ ꯑꯁꯤꯁꯨ ꯑꯉꯥꯡꯗꯤ ꯅꯠꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯖꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯂꯧꯊꯣꯛꯈꯤꯅꯅꯕ ꯄꯤꯔꯛꯂꯤ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯂꯥꯟꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯍꯣꯕ ꯑꯗꯨꯗ ꯆꯟꯗꯕꯗꯒꯤ ꯈꯥꯎ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯑꯍꯣꯕ ꯑꯗꯨꯗ ꯂꯤꯊꯣꯛꯇꯨꯅ ꯄꯤꯔꯛꯈꯤ꯫ ꯑꯁꯣꯝꯗꯒꯤꯅ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯇꯞꯅ ꯃꯆꯣꯏ ꯂꯧꯊꯣꯔꯛꯂꯒ ꯈꯥꯎ ꯑꯃꯗ ꯑꯃꯨꯛ ꯍꯥꯞꯆꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯕꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯑꯗꯨꯗ ꯇꯨꯝꯅ ꯂꯩꯅꯔꯤ꯫ ꯉꯁꯥꯏ ꯕꯩꯒꯣꯅ ꯃꯊꯪ ꯄꯤꯊꯣꯔꯛꯈꯤꯕ ꯁꯅꯥꯂꯨꯄꯥ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯁꯨ ꯎꯍꯧꯔꯕꯅꯤ꯫ ꯃꯗꯨ ꯎꯍꯧꯕ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ, ꯃꯗꯨꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯦꯟꯊꯣꯛꯅꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯆꯍꯤ 5-6ꯇꯤ ꯐꯝꯖꯥ ꯆꯥꯗꯨꯅ ꯂꯩꯕ ꯌꯥꯔꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯩꯒꯣꯅ ꯍꯣꯏꯅꯦ ꯑꯗꯨ ꯈꯪꯉꯣ ꯍꯥꯏꯕ, ꯑꯗꯨꯅ ꯃꯁꯤ ꯐꯪꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇꯕꯤꯗ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯈꯣꯏ ꯅꯨꯃꯤꯠ 2-3 ꯂꯩꯔꯒ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯔꯞ ꯂꯣꯏꯁꯤꯜꯂꯝꯂꯒ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯁꯨ ꯌꯥꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥꯟꯅꯕ ꯃꯔꯤꯗꯣ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯕꯩꯒꯣꯅ ꯈꯥꯎ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥ ꯂꯨꯁꯥ ꯁꯅꯥꯂꯨꯄꯥ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯈꯥꯎ ꯑꯃꯗ ꯑꯃꯨꯛ ꯍꯥꯞꯆꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯕꯗ ꯁꯅꯥꯒꯤ ꯂꯤꯛ ꯃꯔꯤ ꯑꯃ ꯅꯥꯀꯟꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ, ꯑꯗꯨꯒ ꯄꯩꯁꯥ ꯈꯔꯁꯨ ꯅꯥꯀꯜꯗ ꯇꯥꯗꯨꯅ ꯂꯩꯍꯧꯈꯤꯕꯗꯨ ꯕꯩꯒꯣꯅ ꯎꯍꯧꯗ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯩꯒꯣꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯄꯦꯛ ꯇꯧꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯣꯡ ꯉꯥꯝꯐꯨꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨ ꯇꯛꯂꯝꯗꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ, ꯅꯝꯕꯨꯋ ꯊꯥꯕꯨꯋ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗꯗꯤ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯕꯩꯒꯣ ꯂꯩꯔꯝꯗꯕꯗꯨꯗ ꯕꯩꯒꯣ ꯂꯩꯔꯝꯗ꯭ꯔꯦ, ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯁꯣꯝꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯁꯅꯥꯂꯨꯄꯥꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯂꯩꯔꯝꯗꯕꯗ ꯃꯍꯥꯛ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ 2-3 ꯑꯁꯤꯗ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯕꯛꯁꯤꯡ ꯑꯗꯣ ꯄꯔꯞ ꯁꯨꯅꯕ ꯍꯣꯠꯅꯔꯤ꯫ ꯉꯍꯥꯟ ꯃꯈꯩꯗꯤ ꯃꯈꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯕꯒ ꯇꯧꯕꯒꯤ ꯐꯝꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏ ꯊꯕꯛꯁꯤꯡ ꯑꯗꯣ ꯈꯔ ꯊꯨꯅ ꯁꯨꯍꯧꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤ꯫ ꯊꯕꯛꯁꯤꯡ ꯑꯗꯣ ꯀꯥꯕꯛ ꯂꯣꯏꯁꯤꯜꯂꯒ ꯃꯈꯣꯏ ꯌꯨꯝꯗ ꯍꯟꯈꯤꯅꯕꯒꯤꯗꯃꯛ ꯄꯔꯞ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯅꯕ ꯃꯇꯝꯗ ꯂꯥꯏꯁꯪ ꯑꯗꯣ ꯉꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯏ꯫ ꯍꯥꯏꯕꯗꯤ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕ ꯂꯝꯕꯤꯁꯤꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯄꯦꯠꯄ ꯂꯩꯈꯣꯝ ꯃꯔꯛꯇ ꯆꯠꯈꯤꯕꯒꯤ ꯈꯨꯡꯒꯨꯜꯁꯤꯡ ꯇꯥꯕ, ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯂꯩꯈꯣꯝ ꯀꯌꯥ ꯑꯃ ꯇꯩꯔꯝꯕ, ꯑꯗꯨꯗ ꯅꯠꯇꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯗꯨꯒꯤ ꯅꯥꯀꯜ ꯂꯣꯝꯗ ꯂꯩꯈꯣꯝ ꯃꯌꯥꯝ ꯑꯃ ꯇꯩꯔꯝꯕ ꯑꯗꯨꯗ ꯃꯁꯤꯗꯩꯁꯤꯗ ꯃꯤ ꯂꯤꯊꯣꯛ ꯂꯤꯁꯤꯟ ꯇꯧꯈꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯄꯨꯛ ꯐꯕꯒꯤ ꯍꯧꯅꯕ ꯐꯅ ꯈꯟꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯃꯥꯟꯅꯕ ꯃꯔꯤ ꯍꯥꯏꯕꯗꯤ ꯃꯥꯏꯅꯧ, ꯅꯥꯗꯨ, ꯈꯣꯝꯕ ꯑꯃꯗꯤ ꯌꯥꯏꯕꯨ, ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯔꯞ ꯂꯣꯏꯁꯤꯟꯅꯅꯕ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯨꯃꯤꯠ 2 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯉꯝꯃꯛꯇꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯗꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯩꯁꯥ ꯅꯨꯡꯁꯥꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡ ꯂꯧꯊꯣꯛꯅꯕ ꯇꯧꯔꯛꯄꯗꯗꯤ ꯂꯥꯏꯁꯪꯒꯤ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯕꯁꯦ ꯈꯪꯂꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯨꯡꯗ ꯌꯦꯡꯂꯨꯕꯗꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯁꯅꯥꯂꯨꯄꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯤ ꯃꯐꯝ ꯃꯁꯤꯗꯒꯤ ꯁꯅꯥꯂꯨꯄꯥ ꯍꯨꯔꯥꯟꯕꯗꯤ ꯑꯣꯏꯔꯔꯣꯏ, ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯂꯥꯏꯁꯪꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯈꯤꯕꯒꯤ ꯂꯩꯈꯣꯝ ꯃꯌꯥꯝ ꯑꯃ ꯄꯛꯇꯨꯅ ꯂꯩꯔꯤꯕꯗꯨꯗꯤ ꯃꯗꯨꯗ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕ ꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯣ ꯌꯥꯝꯅ ꯁꯥꯎꯔꯤ꯫ ꯁꯥꯎꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯈꯨꯟꯖꯥꯁꯤꯡ ꯄꯨꯝꯅꯃꯛ ꯃꯥꯏꯅꯧ, ꯅꯥꯗꯨ, ꯈꯣꯝꯕ ꯑꯃꯗꯤ ꯌꯥꯏꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯅ ꯍꯨꯞꯂꯒ ꯊꯥꯡꯋꯣ ꯇꯦꯜꯋꯣ ꯂꯥꯛꯄꯗꯨꯗ ꯃꯈꯣꯏꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ, ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯍꯨꯞꯇꯨꯅ ꯂꯥꯛꯂꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯗ ꯍꯥꯏ, ꯅꯈꯣꯏ
ꯈꯨꯜꯒꯤ ꯂꯥꯏꯁꯪꯗꯒꯤ ꯆꯔꯆꯇꯒꯤ ꯅꯈꯣꯏꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯍꯨꯔꯥꯟꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯄꯥꯁꯇꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯈꯣꯏ ꯁꯦꯡꯅ ꯈꯨꯝꯃꯨ, ꯅꯈꯣꯏꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯒꯗꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯣ, ꯅꯊ꯭ꯋꯥꯏꯗꯤ ꯀꯟꯕꯤꯒꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤꯗ ꯌꯥꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯂꯧꯗꯕ ꯄꯣꯠ ꯑꯗꯨꯕు ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯁꯤꯡꯒꯗꯧꯔꯤꯕꯅꯣ, ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯒ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯕꯩꯒꯣꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯃꯃꯥ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯕꯩꯒꯣꯅ ꯁꯅꯥꯂꯨꯄꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯁꯤꯕꯨꯅ ꯊꯅꯝꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯆꯠꯈ꯭ꯔꯗꯕꯅꯤ, ꯑꯗꯨꯒ ꯌꯥꯝꯂꯕ ꯁꯅꯥꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯟꯅ ꯌꯦꯟꯅꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯈꯔꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅ ꯐꯝ ꯊꯥꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯁꯥꯏ ꯕꯩꯒꯣꯅ ꯄꯣꯠ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯁꯪꯗꯣꯛ ꯁꯪꯖꯤꯟ ꯇꯧꯕꯗ ꯆꯤꯠꯊ ꯅꯥꯟꯊꯍꯧꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯑꯃꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯤꯡ ꯑꯗꯣ ꯊꯦꯡꯅꯔꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯅꯈꯣꯏ ꯍꯨꯔꯥꯟꯗꯦ ꯍꯥꯏꯗꯥꯏꯅꯦ, ꯃꯁꯤ ꯀꯗꯥꯏꯗꯒꯤꯅꯣ, ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯐꯨꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯈꯣꯏ ꯃꯔꯤꯅ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯤ꯫ ꯕꯩꯒꯣꯅ ꯌꯥꯝꯅ ꯀꯟꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯂꯒ ꯄꯣꯠꯁꯤꯡ ꯑꯗꯨ ꯀꯣꯏꯊꯤ ꯍꯨꯔꯥꯜꯂꯨꯔꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅꯁꯨ ꯌꯥꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯅꯝꯗꯨꯅ ꯊꯕꯛ ꯑꯗꯨ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯒꯤ ꯋꯥꯗꯣ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯅ ꯁꯥꯎꯃꯟꯈꯤꯕꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯄꯥꯏꯔꯛꯄ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯃꯈꯣꯏꯕꯨ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯉꯛ ꯀꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯂꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯥꯒꯠꯂꯝꯂꯤꯕ ꯃꯍꯩꯂꯣꯏꯁꯪ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯐꯨꯝꯖꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯏꯕꯗꯤ ꯃꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯁꯅꯥꯂꯨꯄꯥ ꯍꯨꯔꯥꯜꯂꯝꯕꯗꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯌꯥꯝꯅ ꯀꯞꯅꯈꯤ, ꯑꯗꯨꯕꯨ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯂꯨꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯃꯊꯪ ꯇꯥꯟꯅꯔꯛꯄꯗꯒꯤ ꯕꯩꯒꯣꯁꯨ ꯆꯦꯟꯅꯔꯛꯂꯒꯅꯤ ꯈꯟꯗꯨꯅ ꯕꯩꯒꯣ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯃꯍꯥꯛꯁꯨ ꯀꯣꯏꯂꯣꯠ ꯂꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯁꯥꯕ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕ ꯃꯍꯩꯂꯣꯏꯁꯪ ꯑꯗꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥꯕ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯇꯝꯗꯨꯅ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯇꯝꯕ ꯆꯠꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯍꯦꯛ ꯁꯥꯏ, ꯃꯗꯨꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯉꯛ ꯌꯥꯎꯗꯕ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯔꯤ ꯍꯦꯛ ꯎꯏ ꯍꯥꯏꯗꯨꯅ, ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯑꯃꯗꯤ ꯆꯤꯡꯒꯤ ꯆꯤꯡꯆꯦꯞ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯍꯦꯛ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯃꯈꯣꯏꯅ ꯎꯏ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯇꯝꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯁ꯭ꯀꯨල් ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯂꯔꯣꯏ꯫ ꯃꯈꯣꯏ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯈꯣꯏ ꯃꯔꯤꯗꯨ ꯂꯥꯛꯂꯒ ꯑꯩꯈꯣꯏꯗ ꯐꯨꯒꯗꯧꯒꯤ ꯍꯥꯠꯀꯗꯧꯒꯤ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯀꯅꯥꯁꯨ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯒꯤ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡ ꯋꯥ ꯇꯥꯅꯈꯤ, ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯃꯤꯠꯇ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅꯗꯤ ꯀꯔꯤꯃꯠꯇ ꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯖꯔꯕꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯀꯤ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯀꯅꯥꯁꯨ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯅꯠꯇ꯭ꯔꯒꯅ ꯃꯄꯥ, ꯃꯕꯨꯡ ꯅꯠꯇ꯭ꯔꯒꯅ ꯃꯆꯟ ꯃꯆꯦ ꯑꯃꯃꯝ ꯂꯣꯏꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯇꯝꯂꯛꯄꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯂꯤ꯫
ꯃꯇꯝꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯔꯥꯞꯄꯗ ꯃꯈꯣꯏ ꯃꯔꯤ ꯄꯨꯂꯞ ꯂꯦꯞꯂꯒ ꯃꯉꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯀꯤꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛ ꯃꯈꯣꯡ ꯑꯗꯣ ꯀꯗꯥꯏꯗꯅꯣꯃ ꯂꯧꯁꯤꯟꯕꯗꯒꯤ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯉꯛ ꯆꯥꯎꯗꯕ ꯃꯈꯣꯏ ꯃꯔꯤꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯀꯞꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯞꯄꯒ ꯆꯦꯜꯂꯛꯄꯗꯨꯗ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡꯅ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯃꯉꯛ ꯆꯥꯎꯗꯕ ꯃꯈꯣꯏ ꯃꯔꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯩ ꯌꯥꯝꯅ ꯀꯤꯔꯤ, ꯑꯩ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯍꯌꯦꯡ ꯃꯈꯩ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯞꯂꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯔꯁꯨ ꯀꯤꯔꯗꯨꯅ ꯑꯉꯥꯡ ꯉꯥꯛꯇꯅꯤꯅ ꯃꯈꯣꯏꯁꯨ ꯀꯞꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯃꯤꯠ ꯑꯗꯨꯃ ꯁꯨꯇꯤ ꯉꯟꯊꯥ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯋꯥ ꯈꯟꯅꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯅ ꯇꯧꯔꯛꯄ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯋꯥ ꯂꯧꯕꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤꯁꯨ ꯆꯤꯡꯅꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯈꯔꯗꯤ ꯇꯥꯟꯅꯕ ꯐꯒꯅꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯍꯩꯔꯕ ꯀꯌా ꯑꯃ ꯀꯧꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯅꯔꯛꯄ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯍꯣꯏ ꯑꯗꯨꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯍꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯀꯧꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯁꯥꯕ ꯍꯧꯔꯛꯄꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯔꯤ ꯈꯨꯟꯖꯥꯁꯤꯡꯅ ꯌꯥꯝ ꯃꯇꯝ ꯊꯤꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯃꯗꯨ ꯈꯪꯍꯧꯋꯤ꯫ ꯑꯩꯅꯁꯨ ꯈꯟꯈꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝꯅ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯑꯣꯏ ꯃꯔꯤ ꯑꯗꯣ ꯅꯈꯣꯏꯅ ꯁꯥꯎꯅꯤꯡꯃꯟꯈꯤꯕꯗꯒꯤ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯈꯪꯗꯅ ꯍꯥꯠꯂꯨꯕꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝ ꯂꯦꯟꯖꯧꯕ ꯉꯝꯗꯅ ꯁꯤꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯎꯠꯂꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯔꯛꯈꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯖꯜꯂꯛꯇꯨꯅ ꯃꯤ ꯁꯤꯕ ꯅꯥꯕ ꯐꯥꯎꯕ ꯌꯥꯎꯔꯛꯄ ꯌꯥꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯄꯥꯈꯠꯅꯔꯗꯨꯅ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯎꯠꯀꯅꯤ, ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯅꯈꯣꯏꯒꯤ ꯂꯥꯏꯁꯪ ꯑꯁꯤꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯐꯥꯔꯦ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨꯁꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯄꯨꯡꯄꯦꯟ ꯄꯦꯟꯖꯒꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯝꯅꯔꯤꯕ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯤꯕꯁꯤꯡ ꯑꯁꯦ ꯁꯨꯡꯇꯣꯛ ꯇꯣꯛꯂꯣꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯈꯪꯕ ꯍꯩꯁꯤꯡꯕ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯈꯟꯗꯣꯛꯅꯕꯒꯤꯗꯃꯛ ꯋꯥꯔꯦꯞꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯤꯄꯥ 10 ꯈꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯕꯩꯒꯣ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯊꯤꯔꯨꯅꯕꯒꯤꯗꯃꯛ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯩꯒꯣꯕꯨ ꯊꯤꯔꯤꯉꯩ ꯃꯇꯝ ꯈꯔ ꯑꯗꯨꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯀꯅꯥꯁꯨ ꯃꯍꯩ ꯇꯝꯕ ꯌꯥꯍꯟꯈꯤꯗ꯭ꯔꯦ, ꯁꯨꯇꯤ ꯊꯥꯗꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥ 3 ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯩꯒꯣꯗꯣ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯑꯣꯏ 10 ꯑꯗꯨꯅ ꯐꯥꯔꯒ ꯄꯨꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯕꯩꯒꯣꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨꯗ ꯁꯤꯟꯅꯔꯗꯨꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯕꯩꯒꯣꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ, ꯕꯩꯒꯣ, ꯅꯍꯥꯛꯅꯔꯥ ꯂꯥꯏꯁꯪꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯜꯂꯤ ꯍꯥꯏꯔꯤꯕꯁꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯩꯒꯣꯅ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯔꯤ, ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯍꯨꯔꯥꯟꯈꯤꯕ ꯂꯩꯇꯦ꯫ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯃꯈꯣꯏ ꯃꯔꯤꯅ ꯍꯨꯔꯥꯟꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯇ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯤꯍꯟꯕꯗꯒꯤꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯑꯩ ꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯨꯟꯖꯥ ꯃꯌꯥꯝꯅ
ꯕꯩꯒꯣꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯈꯤ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯒ ꯀꯔꯤꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯩꯒꯣꯅ ꯑꯩꯗꯤ ꯁꯅꯥ ꯂꯨꯄꯥ ꯀꯔꯤ ꯑꯃꯠꯇ ꯄꯨꯈꯤꯕ ꯂꯩꯇꯦ, ꯑꯩ ꯏꯁꯥ ꯉꯥꯛꯇ ꯆꯠꯈꯤꯕꯅꯤ, ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯄꯥꯏꯍꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯍꯥꯏ ꯅꯪꯅ ꯉꯥꯡꯂꯤꯕ ꯁꯠꯂꯤꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯊꯥꯖꯗꯦ, ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯄꯨꯝꯅꯃꯛ ꯄꯨꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯈꯣꯏꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯕꯗꯒꯤ ꯁꯤꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯅꯪꯕꯨ ꯍꯥꯠꯄ ꯄꯥꯝꯃꯤ, ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯃꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏ ꯃꯔꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗ ꯁꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯉꯛ ꯀꯛꯇꯨꯅ ꯁꯔꯦꯟ ꯆꯜꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯃꯤ ꯑꯃꯒꯤ ꯃꯔꯦꯞꯃꯨꯛ ꯋꯥꯡꯕ ꯎ ꯑꯅꯤꯕꯨ ꯌꯨꯡꯈ꯭ꯔꯦ꯫ ꯎ ꯑꯅꯤ ꯑꯗꯨꯒꯤ ꯃꯌꯥꯏꯋꯥꯏꯗꯅ ꯆꯥꯎꯔꯕ ꯎ ꯃꯇꯨꯞ ꯁꯨꯝꯕꯜ ꯑꯃ ꯊꯝꯂꯤ꯫ ꯑꯗꯨꯝꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃꯅ ꯊꯧꯔꯕ ꯊꯥꯡ ꯑꯃꯕꯨ ꯐꯦꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯇꯧꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯩ ꯍꯧꯒꯠꯇꯨꯅ ꯑꯃꯗꯤ ꯑꯀꯣꯏꯕꯗꯨꯗ ꯖꯒꯣꯏ ꯏꯁꯩ ꯁꯛꯇꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯇꯨꯅ ꯃꯈꯣꯏꯅ ꯖꯒꯣꯏ ꯏꯁꯩ ꯀꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯕꯩꯒꯣ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯩ ꯌꯥꯝꯅ ꯂꯥꯟꯖꯔꯦ, ꯅꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁꯤꯡꯖꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯗ ꯄꯤꯔꯛꯂꯕꯁꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ, ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯟꯈ꯭ꯔꯕ ꯊꯋꯥꯏ ꯃꯔꯤ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯕ ꯄꯥꯝꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯥꯛꯇ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯩꯒꯣꯗꯣ ꯃꯈꯨꯠ ꯑꯅꯤꯃꯛ ꯅꯥꯀꯟ ꯅꯥꯀꯟꯗ ꯌꯨꯡꯂꯤꯕ ꯎ ꯑꯗꯨꯗ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯇꯨꯅ ꯄꯨꯟꯁꯤꯜꯂꯤ ꯃꯌꯥꯝ ꯆꯪꯗꯨꯅ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯁꯟꯗꯜ ꯑꯗꯣ ꯊꯥꯡꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯕꯩꯒꯣꯗꯤ ꯀꯤꯕꯅ ꯃꯁꯥꯗꯣ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯩꯒꯣꯅ ꯑꯩꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄꯨꯝꯅꯃꯛ ꯐꯅꯅꯕ ꯑꯩꯅ ꯁꯤꯟꯖꯒꯦ, ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯉꯛ ꯀꯛꯀꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤ ꯑꯗꯨꯒ ꯂꯨꯝꯂꯕ ꯄꯥꯛꯂꯕ ꯁꯥꯡꯂꯕ ꯊꯥꯡꯖꯧ ꯊꯥꯡꯄꯥꯛ ꯑꯃ ꯄꯨꯁꯤꯜꯂꯛꯇꯨꯅ ꯕꯩꯒꯣꯒꯤ ꯂꯤꯡꯖꯨꯝ ꯑꯗꯨꯗ ꯊꯝꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯤꯡꯊꯤꯅ ꯃꯁꯤꯒꯤ ꯆꯥꯎꯔꯕ ꯋꯥꯡꯂꯕ ꯁꯟꯗꯜ ꯑꯁꯤꯗ ꯅꯀꯣꯛꯇꯣ ꯊꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯊꯥꯡ ꯑꯁꯤꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯅꯀꯣꯛ ꯅꯈꯨꯠ ꯄꯪꯌꯥꯟꯗ ꯌꯥꯜꯂꯕꯗꯤ ꯅꯍꯥꯛ ꯅꯥꯕꯅ ꯉꯥꯎꯔꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯕꯩꯒꯣ ꯃꯄꯤ ꯏꯔꯥ ꯁꯤꯟꯊꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯒ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯎꯄꯥꯏ ꯂꯩꯇꯅ ꯁꯟꯗꯜ ꯑꯗꯨꯗ ꯃꯉꯛ ꯊꯝꯈ꯭ꯔꯦ꯫ ꯃꯉꯛ ꯑꯗꯨꯅ ꯍꯦꯛ ꯊꯝꯈꯤꯕꯒ ꯊꯥꯡꯄꯥꯛ ꯊꯥꯡꯖꯧ ꯄꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯕꯩꯒꯣꯒꯤ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯁꯔꯦꯟ ꯆꯟꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏꯒꯤ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯕꯩꯒꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯀꯅꯥꯁꯨ ꯈꯪꯗꯕ ꯑꯊꯥꯞꯄ ꯆꯤꯡꯒꯤ ꯆꯤꯡꯅꯨꯡ ꯑꯃꯗ ꯐꯨꯝꯅꯅꯕꯒꯤꯗꯃꯛ ꯄꯨꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯟꯅ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯃꯈꯣꯏ ꯃꯔꯤꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯕꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤ ꯀꯧꯔꯗꯨꯅ ꯁꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯥꯡꯂꯝꯕ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯔꯤꯅꯤ ꯂꯩꯔꯒꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯁ꯭ꯀꯨꯜ ꯀꯥꯔꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯍꯟꯇꯛꯃꯨꯛꯀꯁꯨ ꯅꯈꯣꯏꯅ ꯎꯏ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯃꯤꯑꯣꯡ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯎꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯀꯗꯕꯅꯤ꯫ ꯍꯟꯇꯛꯃꯨꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ꯫ ꯃꯈꯣꯏꯕꯨ ꯐꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯂꯣꯏꯈ꯭ꯔꯕꯅꯤ, ꯑꯗꯨꯒꯤꯗꯃꯛ ꯅꯈꯣꯏꯅ ꯀꯤꯔꯨꯔꯒꯅꯨ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯩꯂꯣꯏꯁꯤꯡ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯃꯍꯧꯁꯥ ꯃꯍꯩ ꯇꯝꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯉꯍꯥꯟ ꯃꯈꯩ ꯃꯈꯣꯏꯅ ꯇꯠꯇꯅ ꯎꯕ ꯃꯉꯛ ꯌꯥꯎꯗꯕ ꯃꯈꯣꯏ ꯃꯔꯤꯅ ꯃꯈꯨꯠ ꯁꯝꯅꯔꯒ ꯂꯦꯡꯒꯣꯟꯅꯔꯒ ꯍꯦꯛ ꯆꯠꯄ ꯎꯕꯗꯣ ꯍꯧꯖꯤꯛꯇꯤ ꯎꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯍꯔꯥꯎꯅꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯃꯔꯥꯜ ꯂꯩꯇꯕ ꯃꯈꯣꯏ ꯃꯔꯤꯕꯨ ꯃꯈꯣꯏꯅ ꯃꯔꯥꯜ ꯄꯤꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯂꯧꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯖꯕ ꯑꯃꯠꯇ ꯇꯥꯕꯤꯗꯅ
ꯍꯥꯠꯈꯤꯕꯗꯨꯒꯤꯗꯃꯛ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯒ ꯇꯥꯟꯅꯔꯒ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯤꯇꯝ ꯃꯔꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏꯃꯛꯇꯗ ꯁꯥꯈꯤ꯫ ꯁ꯭ꯀꯨꯜ ꯑꯗꯣ ꯃꯈꯣꯏꯅ ꯁꯥꯕꯤꯔꯝꯕꯅꯤ, ꯁ꯭ꯀꯨꯜ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯃꯈꯣꯏꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁ꯭ꯀꯨꯜ ꯑꯗꯣ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯀꯥꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯃꯍꯩ ꯇꯝꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫